Center amasung Manipur government na ingtapa lehenana ba khuyek pinariba kuki jogi khulai paiba loop singi mathakta Union Home Ministry gi makok thongba official amasung Manipur government gi makok thongba official singna review tawbaga luinana section wa thangfre karigumba yana waron gi wangmada ground rule sing thugaramadi action lawgani masi wafam stamo hana dagi songna dum laktana lei gi suit da leiba group sing si su the piriba moi ground run da leiba chana kanglon se ingadabani haibasi anuwa wafam natre masi adubo fana yamna hairaga su masigi leiba sugi wangmada ground gi wangmada he tawbi wafam si tamo adumak thoi masi hantamuksu Ministry of Home Affairs na akan wafam thamedi hai masi akoina kamaini yengbe tamo an boina mani nabukuma Sigi akhigi suspension of operation da leiba cookie militant makhigi kunmanga gi umbrella organization oiriba UPF haibatune keno haibisne makhoi ani sigi mayam sina tawriba thongsi sengna harabati makhoiga government of India ga wari sanabada yanariba wafam sing thamliba terms and condition aduka makhoina ingadaba guidelines in karising amata ngakna satli habase akoi lode satte habase adam makhoigi India keno the security force mayam su makhoigi intelligence agency mayam su loina makham tholo wafam ni hojimak zame makhoida hai krai keno da mamangi tha ani ongi mamang da keno da wari sanapta makhoi keno si suspension of operations ki deal si amung sangtha kare sangtha da wari sanaba matam da makhoi ki designated camp sing akhoi ki keno ki foothill areas ki tampaka lona ba makhum sing ki makhoi hai ba camp tare si thangdo khatoni hai ba wakhum si hanana yanar ga leikrabani aduga makhoina khutlai makhoina bai ba khut suklai sing du makhoi ki keno da akhoi ki kari yanaraba store amada makhoi thami harga so paina bai khona bi hana market ni mangna kaina leiri ba punamuk se loin lei wa khungak tani aduga makhoi khulai parka free movement to bi yaroi ko chat bi yaroi adagi extortion to bi yaroi adi miyam da aki khangki bi yaroi hybrid sing sim guideline mayam ma su loin lei gra bane ko adu hai se amat ngak to makhoi makhoi na hojik su adum nga alaitana adum makhoi ki illegal oiba amasung kano mayam se yamna adum patan sathari hai tare national highway sing sathari loinana sing thak tagi akhoi Manipur tampakta maitai ki khun singda nomai kapsin ba bom kapsin gi thong su ngahak letena thok de sathari bisne adana nahan gawati da makhoi ekimisa yauna gawa Ministry of Home Affairs ki team amaga aduga sigi su group ta yauriba makhoi ki delegate sing ga wari sana da makhoi da chap chana haiba keno ki makhoi guidelines sing nga chanana ba aduga makhoi ki designated camp tare to athuba matam da hongdok na ban khan khre have se sisu makhoi na akan ma pressure pidna hack makhoi na ngak selaga India ki leiriba masing yam graba security force sing duna ne haiba thapsi tawsila o na akan ba keno amaga loina na akhoi ki instruction amaga loina na tawdredi makhoi so hongdok loi hojik so atum hongdok loi adum leikini haiba makhoi na leikhriba thamkhriba designated camp sing si makhoi ki pandam haitare ne makhoi ki pandam ding makhoi ki homeland semba adigi maitai da keno to ba attack to ba target to ba simbagi mayam tungi makhoi ki far sighted vision amaga loina na thamkhiba leikhriba adumba keno nina makhoi di hongde makhoi sing de aduna haiba aikoi ki Ministry of Home Affairs na akan ba instruction na mapiri harga India ki akoi leiba Manipur state ta leiba security force mayam se makhoi ki supervision makha da na khoi ki designated camp sing se akan na ba timeline ma ki manung da khongdok tab sungya yaroi haidana khongdok ro law sidok ro law haina tawra ne hek tawde makhoi sungdok tawoi aduna si wafam se sumaina lei hana ai hajanengi aduna makhoi phanayam na wari sanar su phanayam na kano taksilaga su do makhoi tawroi adu khulai thamjilu khulai pikalo makhoi store room da khulai thamjilu ga se masisu adum tawroi aduna Ministry of Home Affairs na yamna kanba yamna straight yamna stern oiba instruction khar piraga security force ngi supervision makhada makhoi se loina ma khoiraga noi khulai noina pai khulai khudema loina pura law si thamolaw haina so lon minarga
sojaw lonmin naraga tawidabani adu natrigadi se makhoi sumna samna hyper khatnadi madu ai tawne ha thajade adu designated camp sing sisu atu matamda hongdabani hojibawda hongdon nabagi sin laktib se anupamani haitare mamangda hana makhoi wari sana khare yana khare adigi makhoi suspension term amung sangdokrabani matamda yana khrabu wafam singdu hojibawda makhoi India ki security forcing amso ministry of home affairs masamak makoina kariyam ta thawaidana hojibo hondoktribana haibu haidangri leiram libse masi yade aduna yamna akan mamongda makoi hondona na ba akan mathaw pakhan ka dawni na ai hajin ni nam kuma tamo